Number one, the any example and period. For example, yamba yamdaba ay lupa lam hire se bako. Ay lam tan mo pami per month. Ko. Adu ay targadi. Minoy ba amana ko society da adegi koi Manipur do ro, India do ro, adegi international do ro. Ko aina kay gumbal lupa lam tan ge tham da hay targadi. Atay kem yengo no. Si ani kitang yengo. Kaidor tan do no. Ay kari yondoy no. Ahanbada kay hani physical product. Ko. Natraga service. Sigatane. Shidagi choose toro. Nang hojik lupa lama tange na haisa. Nang physical product yondora. Natraga nang service yondora. Ani gatani ko option ja. Sida choose toro. Choose one. Shidagi amma khalo. Me amloy toro. Amma khalo shidagi choose one. Khalaba. Khan targadi type on the comment. What type of product or services you choose? Comment here. Product khalaba, service khalaba. Karamba product no, karamba services no. Makhada yo ing. Amadi nang choose story ba. Either product or either services. Amma choose story na sida ma. Now, sida mo yung number 6 ta. Project ay animaki dum take animaki dum yung ko. Ay hujik ke daro kani. Let's say ay physical product am khalliba. Aina si khalliba sigi physical product sa market na demand kyam lagi ni yung kabay yung kani. Nangi imung da dum yung zaro. Aigi imung da na aina hujik yondoriba sigi product se everyday sinaba yabra. Nungti mingon na yonba yagadra. Nungti yonba yadragadi khar warni ko. Amuktang yonjalama thama ni chalaba adu makhar phaktarne. It will be struggling. Aina hujik physical product khanjarisa market ki demand yango. Minimum palm product la. Na sabung na palm da poto mingon da kamay layo hardeno adu dharma laita pone. Yagadra. Ay book na subam palm da ba product to mingon da nam da na yonjalaga mina kamay lay deno. Ko adu swaya roy. Nang na yondoriba product to nasahan na inspired oibam dakar oib yam tina ka product se ek puthok matam nangonda motivation oibdo nangonda attractive oiba ka si power nangi product da nang hoji market te yoni en tholei da product se ek u matam nangonda inspired oibra motivation oibra attractive oibra ada physical product ki di magun yam lei han mada design thiraba flop chatla down sima adagi logo thiraba ka sima flop ne packaging thiraba sima flop ne chana thakna ba yola aba certificate yaudra sima flop ne hangwa mina complain tor kane si doctor na certificate pbr roi ko fasai na pbr roi only kanana pya kane lab test ki report darkar tai hangwa chana thakna ba adu ada yolok pa matam da nasai certificate ampar thamo hangwa mina complain tor pa matam da return tor pa matam da back shoot tor na ba mina lawsuit tor pa matam ko back shoot tor ne ba ko legal gi term ju khar yauk da roi ko sima nang na hujik paijariba sigi product either phone oigera any product the first is are you inspire yourself adu mata no na motivation ga power ba attractive oibra ba adagi magi design phajabra logo phajabra packaging kamain tawi sigi certificate layer ba no na aduna hangwai future da wa aina sida physical product ana harpa matamda nang na hujik pariba nangi physical product to number 1 nang inspire ojabra yeng zero motivation ojabra attractive ojabra sima ka physical product yon matamda ka khoi manipur ja yam team pe ko yam si thajo manipur da sales to matamda nungaini na khallor no hujiki matamda manipur da any company samo oisano ba product saba jidi mafam khudimakta saba ngamni yam thina lai aina hujik kay gumba physical product ama khoi manipur gi society da manipur gi
ꯏꯝꯐꯥꯜꯒꯥꯏꯁꯦ ꯌꯥꯝ ꯄꯤꯛꯏꯀꯣ ꯃꯌꯥꯝ ꯁꯦꯡꯅ ꯑꯗꯨꯝ ꯍꯥꯏꯒꯦ ꯑꯗꯨꯒ ꯁꯤꯗꯩꯁꯤꯗ ꯄ꯭ꯔꯗꯛ ꯑꯁꯤꯗꯤ ꯑꯩꯅ ꯃꯅꯤꯄꯨꯔꯗ ꯁꯥꯕ ꯉꯝꯗ꯭ꯔꯒꯁꯨ ꯑꯩ ꯃꯄꯥꯟꯗ ꯑꯩ ꯁꯥꯕ ꯉꯝꯃꯦꯕ ꯅꯪꯁꯨ ꯉꯝꯅꯤ ꯃꯤ ꯑꯃꯁꯨ ꯂꯣꯏ ꯉꯝꯅꯤ ꯌꯥꯝ ꯂꯥꯏ ꯑꯗꯨꯕꯨ ꯑꯩꯅ ꯁꯤꯒꯤ ꯁꯥꯔꯤꯕ ꯄ꯭ꯔꯗꯛꯁꯦ ꯌꯣꯜꯂꯛꯄ ꯃꯇꯝꯗ ꯁꯦꯜꯁꯅ ꯍꯥꯏꯁꯦ ꯁꯤꯗ ꯑꯗꯨꯝ ꯀꯦꯟꯗ꯭ꯔꯣꯕꯅꯤ ꯑꯦꯅꯤ ꯕꯤꯖꯤꯅꯦꯁ ꯑꯣꯅꯔ ꯑꯩ ꯁꯦꯡꯅ ꯑꯗꯨꯝ ꯍꯥꯏꯒꯦ ꯀꯩꯒꯤꯗꯃꯛꯇꯅꯣ ꯃꯅꯤꯄꯨꯔꯒꯤ ꯔꯦꯗꯤꯌꯁꯁꯦ ꯌꯥꯝ ꯊꯤꯅ ꯄꯤꯛꯏ ꯈꯨꯄꯤꯛ ꯑꯃꯅꯤ 10 ꯀꯤꯂꯣꯃꯤꯇꯔ 20 ꯀꯤꯂꯣꯃꯤꯇꯔ 40 ꯀꯤꯂꯣꯃꯤꯇꯔ 120 ꯀꯤꯂꯣꯃꯤꯇꯔ ꯌꯧꯈ꯭ꯔꯅꯤ ꯑꯩꯅ ꯅꯣꯏ ꯌꯨꯝꯗ ꯂꯥꯛꯄ ꯃꯇꯝꯗꯕꯨ ꯀꯤꯂꯣꯃꯤꯇꯔ ꯀꯌꯥꯝ ꯂꯩꯗꯣꯔꯤꯒꯦ ꯁꯥꯡꯉꯕꯗ ꯀꯌꯥ ꯂꯩꯅꯤ 60 ꯀꯤꯂꯣꯃꯤꯇꯔꯒꯤ ꯔꯦꯗꯤꯌꯁꯇ ꯑꯩꯈꯣꯏ ꯂꯣꯏ ꯊꯦꯡꯅꯕ ꯌꯥꯅꯤ ꯌꯥꯒꯗ꯭ꯔꯥ ꯌꯥꯔꯣꯏꯗ꯭ꯔꯥ ꯌꯥꯔꯣꯏꯗ꯭ꯔꯣ ꯀꯌꯥꯝ ꯆꯥꯎꯕ ꯂꯝꯅꯣ ꯑꯝꯇ ꯍꯥꯏꯅꯁꯤ ꯅꯪꯅ ꯍꯧꯖꯤꯛ ꯅꯈꯨꯠꯇ ꯄꯥꯏꯔꯤꯕ ꯅꯪꯒꯤ ꯐꯤꯖꯤꯀꯦꯜ ꯄ꯭ꯔꯗꯛꯁꯦ ꯂꯝ ꯀꯌꯥꯝ ꯆꯥꯎꯕꯗ ꯌꯣꯟꯗꯣꯔꯤꯒꯦ ꯅꯝꯕꯔ ꯋꯥꯟ ꯗ ꯐꯥꯔꯁ ꯀꯣꯏꯁꯟꯅꯦ ꯁꯤꯗ ꯄꯩꯁꯥ ꯇꯥꯟꯗ꯭ꯔꯤꯀꯥꯟꯗ ꯁꯤ ꯍꯥꯟꯅ ꯈꯪꯉꯣ ꯑꯩꯅ ꯍꯧꯖꯤꯛ ꯐꯤꯖꯤꯀꯦꯜ ꯄ꯭ꯔꯗꯛ ꯑꯃ ꯄꯥꯏꯔꯤꯁꯦ ꯃꯅꯤꯄꯨꯔꯒꯤ ꯀꯥꯆꯤꯟ ꯀꯣꯏ ꯀꯗꯥꯏꯕꯨ ꯑꯩ ꯌꯧꯕ ꯌꯥꯡꯅ ꯌꯣꯟꯕ ꯉꯝꯅꯤ ꯁꯤ ꯌꯥꯝ ꯂꯨꯕꯅꯤꯀꯣ ꯌꯦꯡꯕꯗꯕꯨ ꯂꯥꯏꯕ ꯃꯥꯟꯕ ꯋꯥꯅꯤ ꯐꯤꯖꯤꯀꯦꯜ ꯄ꯭ꯔꯗꯛ ꯌꯣꯜꯂꯝꯗꯥꯏ ꯃꯤꯅ ꯍꯌꯦꯡꯋꯥꯏ ꯐꯦꯜ ꯑꯣꯏꯗꯣꯏꯁꯦ ꯁꯤꯗꯅꯤ ꯐꯦꯁꯕꯨꯛꯇ ꯌꯦꯡꯉꯣ ꯀꯣ ꯔꯦꯗꯤꯌꯁꯇ ꯄꯤꯔꯛꯀꯅꯤꯕ ꯃꯅꯤꯄꯨꯔꯗ ꯍꯧꯖꯤꯛ ꯂꯩꯔꯤꯁꯦ ꯃꯤꯁꯦ ꯂꯥꯈ 3 ꯅꯪ ꯇꯥꯔꯒꯦꯠ ꯇꯧꯗꯣꯏꯁꯦ ꯂꯣꯏꯔꯁꯤꯗ ꯌꯥꯝ ꯆꯥꯎ ꯃꯥꯟꯗ꯭ꯔꯥ ꯃꯅꯤꯄꯨꯔꯁꯦ ꯁꯤꯗ ꯑꯃꯨꯛ ꯂꯣꯀꯦꯁꯟꯁꯦ ꯑꯃꯨꯛ ꯁ꯭ꯄꯦꯁꯤꯐꯤꯛ ꯇꯧꯔꯣ ꯂꯣꯏꯔꯦ ꯑꯗꯨꯝ ꯁꯂꯥꯛ ꯁꯥꯔꯅꯤ ꯁꯨꯃꯥꯏꯅ ꯑꯗꯒꯤ ꯂꯝꯗꯨꯅ ꯃꯤ ꯌꯥꯝꯗ꯭ꯔꯕ ꯇꯨ ꯁꯨꯃꯥꯏꯅ ꯊꯣꯛꯂꯛꯑꯅꯤ ꯑꯗꯩ 3K ꯀꯗꯥꯏꯗꯅꯣ ꯅꯪ ꯌꯣꯟꯗꯣꯏꯁꯤꯕꯣ ꯁꯤ ꯃꯤ ꯉꯥꯛꯇꯅꯤ ꯃꯅꯤꯄꯨꯔꯅꯤꯁꯦ ꯁꯤ ꯃꯅꯤꯄꯨꯔꯒꯤ ꯑꯦꯛꯆꯨꯋꯦꯜ ꯑꯩꯈꯣꯏꯒꯤ ꯀꯁꯇꯃꯔ ꯉꯥꯛꯇꯅꯤ ꯃꯤ 3,000ꯁꯤꯗ ꯃꯤ ꯀꯌꯥ ꯂꯩꯔꯛꯇꯣꯏꯕ ꯁꯦ ꯃꯤ 10 10 ꯂꯣꯏꯔꯦ ꯁꯤꯗ ꯑꯩꯅ ꯍꯧꯖꯤꯛ ꯍꯥꯏꯕꯗꯕꯨ ꯅꯣꯏ ꯗꯦꯇꯥ ꯎꯗꯕꯩ ꯃꯤꯠꯇ ꯎꯗꯕꯩ ꯀꯩꯝ ꯈꯪꯗꯕ ꯋꯥꯅꯦꯕꯀꯣ ꯁꯤ ꯑꯦꯛꯆꯨꯋꯦꯜ ꯍꯧꯖꯤꯛꯀꯤ ꯄ꯭ꯔꯖꯦꯟ ꯁꯤꯅꯥꯔꯤꯑꯣꯅꯦ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯁꯤꯒꯤ ꯄꯣꯠ ꯑꯃ ꯌꯣꯟꯕ ꯀꯌꯥꯝ ꯋꯥꯔꯅꯤ ꯑꯗꯨꯗꯤ ꯍꯧꯖꯤꯛꯀꯤ ꯃꯇꯝꯗ ꯀꯩꯒꯨꯝꯕ ꯅꯪꯅ ꯁꯤꯒꯤ ꯃꯥꯔꯀꯦꯇꯤꯡ ꯑꯁꯦ ꯍꯩꯇ꯭ꯔꯕ ꯑꯦꯅꯤ ꯕꯤꯖꯤꯅꯦꯁ ꯑꯣꯅꯔ ꯏꯟ ꯗ ꯁ꯭ꯇꯦꯠ ꯑꯣꯐ ꯃꯅꯤꯄꯨꯔ ꯗ ꯆꯥꯟꯁꯦꯁ ꯑꯥꯔ 99.9% ꯐꯦꯜ ꯑꯣꯏꯔꯗꯧꯅꯤ ꯁꯤ ꯑꯩ ꯏꯔ ꯑꯗꯨꯝ ꯍꯥꯏꯕꯤꯔꯒꯦ 100% ꯀꯣ ꯅꯪꯅ ꯍꯧꯖꯤꯛ ꯐꯤꯖꯤꯀꯦꯜ ꯄ꯭ꯔꯗꯛ ꯁꯥꯔꯦ ꯀꯣ ꯑꯩ ꯅꯪꯒꯤ ꯄ꯭ꯔꯗꯛꯁꯦ ꯌꯥꯝ ꯐꯔꯦꯅ ꯃꯨꯛꯄ ꯌꯥꯔꯣꯏ ꯍꯧꯖꯤꯛ ꯃꯇꯝꯗ ꯃꯥꯔꯀꯦꯇꯤꯡ ꯍꯩꯇ꯭ꯔꯕ ꯂꯩꯍꯧꯔꯗꯧꯅꯤꯅ ꯀꯃꯥꯏꯅ ꯌꯣꯟꯗꯣꯔꯤꯒꯦ ꯃꯅꯤꯄꯨꯔꯒꯤ ꯔꯦꯗꯤꯌꯁ ꯄꯤꯛꯇ꯭ꯔꯨ ꯄꯤꯛꯄꯁꯤꯗ ꯑꯩꯅ ꯅꯪꯅ ꯂꯩꯔꯤꯁꯦ ꯁꯤ 60 ꯀꯤꯂꯣꯃꯤꯇꯔꯁꯦ ꯂꯣꯏ ꯂꯩꯔꯕꯅꯤ ꯑꯩꯅ ꯅꯪꯅ ꯂꯩꯔꯤꯁꯦ ꯁꯤ ꯑꯀꯣꯏꯕꯗꯅꯤ ꯂꯩꯔꯤ ꯃꯌꯥꯝꯁꯦ ꯁꯤꯗꯩꯁꯤꯗ ꯌꯣꯟꯗꯣꯔꯤꯅꯤ ꯁꯤꯗꯩꯁꯤꯗ ꯑꯩꯈꯣꯏꯒꯤ ꯀꯣ ꯑꯩꯈꯣꯏ ꯅꯟ ꯃꯅꯤꯄꯨꯔꯤ ꯃꯌꯥꯝ ꯂꯩꯗꯥꯏꯅꯦ ꯀꯣ ꯃꯣꯏ ꯃꯌꯥꯝꯐꯥꯎꯇ ꯌꯣꯟꯗ ꯌꯥꯔꯣꯏꯕ ꯅꯪꯅ ꯀꯩꯒꯨꯝꯕ ꯄꯩꯁꯥ ꯇꯥꯜꯂꯛꯀꯦ ꯍꯥꯏꯇꯥꯔꯒꯗꯤ ꯋꯦꯟ ꯏꯠ ꯀꯝꯁ ꯇꯨ ꯐꯤꯖꯤꯀꯦꯜ ꯄ꯭ꯔꯗꯛ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯁꯤꯕꯨ ꯃꯩꯇꯩꯈꯛ ꯂꯩꯕ꯭ꯔꯣ ꯄꯥꯉꯜꯈꯛ ꯂꯩ ꯃꯌꯥꯡꯗꯤ ꯌꯥꯎꯗ꯭ꯔꯣ ꯌꯥꯎꯗ꯭ꯔꯣ ꯅꯦꯄꯥꯂꯤ ꯀꯔꯤ ꯀꯔꯥ ꯑꯗꯣ ꯅꯣꯏ ꯃꯌꯥꯡꯗꯩꯗꯤ ꯄꯣꯠ ꯇꯞꯇꯥꯏ ꯂꯩꯔꯝꯒꯅꯤꯅꯦ ꯂꯩꯕ꯭ꯔꯥ ꯂꯩꯗꯕ꯭ꯔꯥ ꯑꯗꯣ ꯑꯩꯈꯣꯏꯗꯩꯗꯤ ꯃꯣꯏ ꯀꯌꯥꯝ ꯂꯩ ꯄꯔꯁꯦꯟꯇꯦꯖ ꯑꯝꯇ ꯍꯥꯏꯅꯁꯤꯅꯦ ꯂꯩꯕ꯭ꯔꯥ ꯂꯩꯇꯕ꯭ꯔꯥ ꯃꯌꯥꯡ ꯃꯆꯥꯅ ꯑꯩꯈꯣꯏꯗ ꯌꯣꯟ ꯉꯝꯃꯒ ꯑꯩꯈꯣꯏꯅ ꯃꯌꯥꯡ ꯃꯆꯥ ꯌꯣꯟ ꯉꯝꯗ꯭ꯔꯤ ꯀꯩꯒꯤꯅꯣ ꯋꯥꯏ ꯀꯣꯛ ꯊꯥꯗꯧ ꯀꯣꯛꯁꯤ ꯊꯥꯗꯔꯛꯑꯣ ꯁꯤ ꯀꯣ ꯗꯤꯁ ꯏꯁ ꯅꯣꯠ ꯑꯩꯅ ꯍꯥꯏꯁꯦ ꯑꯁꯦꯡꯕ ꯉꯥꯛꯇꯅꯤ ꯑꯁꯦꯡꯕꯗꯤ ꯔꯤꯌꯦꯂꯤꯇꯤꯗ ꯕꯦꯁ ꯇꯧꯔꯒ ꯊꯥꯏꯅꯒꯤ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ MBA ꯇꯝꯕꯁꯨ ꯌꯥꯏ ꯇꯝꯗ꯭ꯔꯁꯨ ꯌꯥꯏ ꯗꯔꯀꯥꯔ ꯑꯣꯏꯗꯦ ꯑꯗꯨꯕꯨ ꯗꯣꯛꯇꯔꯗꯤ ꯇꯝꯗꯕ ꯌꯥꯔꯣꯏ ꯏꯟꯖꯤꯅꯤꯌꯥꯔꯗꯤ ꯇꯝꯗꯕ ꯌꯥꯔꯣꯏ ꯍꯥꯏꯔꯨꯔꯥ ꯑꯁꯥꯅ ꯄꯪꯁꯥ ꯁꯥꯒꯠꯂꯒ ꯃꯤ ꯂꯥꯌꯦꯡ ꯌꯥꯕ꯭ꯔꯥꯅꯦ ꯍꯥꯏꯔꯛꯑꯣ ꯌꯥꯕ꯭ꯔꯥ ꯌꯦꯡꯉꯣ ꯗꯣꯛꯇꯔ ꯁꯨꯛꯇꯝ ꯇꯝꯗꯕ ꯃꯤ ꯑꯃꯅ ꯕ꯭ꯂꯥꯏꯟꯗ ꯁꯨꯝ ꯑꯁ ꯋꯥꯈꯜꯒ ꯄꯪꯁꯥ ꯁꯥꯒꯠꯂꯛ ꯑꯣ ꯅꯪꯒꯤꯗꯣ ꯑꯗꯨ ꯂꯦꯟꯊꯠꯂꯨ ꯀꯥꯏꯅ ꯌꯥꯒꯗ꯭ꯔꯕ ꯌꯥꯒꯗ꯭ꯔꯣ ꯌꯥꯔꯣꯏꯌꯦ ꯑꯩꯅ ꯇꯝꯃꯤꯕ ꯂꯥꯏꯔꯤꯛꯇꯣ ꯍꯌꯦꯡꯋꯥꯏ ꯑꯦꯠ ꯑꯣꯐ ꯗ ꯑꯩ ꯁꯤ ꯇꯧꯔꯛꯇ ꯌꯥꯔꯣꯏꯕ ꯁꯤꯁꯦ ꯂꯥꯏꯔꯤꯛ ꯇꯝꯃꯨꯒꯦꯔꯥ ꯄ꯭ꯔꯗꯛ ꯌꯣꯟꯒꯦꯔꯥ ꯑꯦꯅꯤ ꯇꯧꯔꯁꯅꯨ ꯂꯥꯁꯇ ꯅꯪ ꯁꯦꯜꯁ ꯇꯧꯔꯛꯇꯕ ꯅꯪ ꯁꯨꯡꯌꯥ ꯌꯥꯔꯣꯏ ꯁꯤꯃ ꯑꯩ 100% ꯍꯥꯏꯕꯤꯔꯒꯦ ꯑꯗꯣ ꯃꯅꯤꯄꯨꯔꯗ ꯁꯦꯜꯁ ꯇꯧꯔꯛꯀꯦ ꯍꯥꯏꯇꯥꯔꯦ ꯅꯪ ꯃꯥꯔꯀꯦꯇꯤꯡ ꯍꯩꯇꯕ ꯅꯪ ꯁꯨꯡꯌꯥ ꯌꯥꯔꯣꯏ ꯁꯤꯃ ꯉꯁꯤꯗꯩ ꯀꯥꯎꯔꯅꯨ ꯄ꯭ꯔꯗꯛ ꯑꯁꯤꯗꯤ ꯃꯅꯤꯄꯨꯔꯒꯤ ꯃꯄꯥꯟꯗ ꯅꯪ ꯁꯥꯕ ꯌꯥꯏ ꯁꯤ ꯀꯥꯎꯒꯅꯨ ꯑꯗꯣ ꯐꯤꯖꯤꯀꯦꯜ ꯄ꯭ꯔꯗꯛꯇꯗꯤ ꯃꯌꯥꯝ ꯍꯌꯦꯡꯋꯥꯏ ꯅꯪꯅ ꯋꯥꯔꯛꯇꯣꯏꯁꯦ ꯁꯤꯗꯅꯤꯀꯣ ꯑꯇꯩ ꯀꯩꯝ ꯅꯠꯇꯦ ꯑꯗꯨꯅꯅꯦ ꯑꯩꯅ ꯏ ꯀꯃꯔꯁ ꯍꯥꯟꯅ ꯍꯧꯒꯅꯨ ꯏ ꯀꯃꯔꯁ ꯍꯥꯟꯅ ꯇꯧꯒꯅꯨ ꯐꯦꯜ ꯑꯣꯏꯕ ꯆꯥꯟꯁ ꯌꯥꯝ ꯋꯥꯡꯉꯦ ꯍꯥꯏꯗꯣ ꯁꯤ ꯈꯛꯇꯒꯤꯅꯤ ꯑꯗꯣ ꯍꯥꯟꯅ
ꯏꯆꯝ ꯆꯝꯅ ꯍꯥꯟꯅ ꯇꯧꯅ ꯍꯥꯏꯗꯣ ꯑꯣꯀꯦ ꯅꯦꯛꯁ ꯑꯃꯨꯛ ꯌꯦꯡꯉꯣ 7 ꯅꯝꯕꯔ 7ꯗ ꯁꯔꯚꯤꯁ ꯁꯔꯚꯤꯁꯇꯤ ꯀꯣ ꯗꯤꯁ ꯏꯁ ꯅꯣ ꯏꯟꯚꯦꯁꯃꯦꯟ ꯀꯣ ꯁꯤꯗꯩꯗ ꯁꯔꯚꯤꯁ ꯇꯧꯔꯒ ꯑꯣꯐꯤꯁ ꯆꯥꯎꯅ ꯂꯧꯗꯅ ꯑꯗꯒꯤ ꯃꯌꯥꯝ ꯇꯧꯕꯤꯗꯅ ꯁꯤꯃ ꯉꯁꯤꯗꯩ ꯇꯣꯛꯄꯤꯔꯣ ꯀꯟꯁꯜꯇꯦꯟꯁꯤ ꯀꯥꯏꯅ ꯑꯁ ꯑꯣꯐꯤꯁꯀ ꯆꯥꯎꯅ ꯂꯧꯁꯟꯗ꯭ꯔꯣ ꯚꯔꯥꯗ ꯊꯤꯕꯗ ꯃꯇꯤ ꯃꯃꯣꯏ ꯆꯦꯠꯂꯝꯃꯗꯧꯅꯤ ꯃꯅꯤꯄꯨꯔꯒꯤ ꯌꯦꯡꯉꯨ ꯃꯤꯒꯤ ꯚꯔꯥ ꯂꯧꯕ ꯅꯨꯄꯥꯗꯗꯤ ꯑꯁ ꯅꯨꯡꯉꯥꯏꯔꯝꯃꯦ ꯑꯁ ꯄꯪꯈ꯭ꯔꯦꯗꯀꯣ ꯃꯩꯇꯩ ꯄꯄꯥ ꯃꯩꯇꯩ ꯃꯃꯥꯅꯀꯣ ꯁꯣꯝꯗꯗꯤ ꯃꯌꯥꯡꯗꯨꯗꯤ ꯔꯦꯟ ꯆꯥꯔꯤꯅꯤꯗꯣ ꯄꯣꯠ ꯌꯣꯟꯕ ꯌꯣꯟꯗꯕ ꯃꯋꯥ ꯂꯧꯗꯦ ꯃꯥꯗꯤ ꯊꯥꯒꯤ ꯂꯨꯄꯥ ꯂꯤꯁꯤꯡ 30-40 ꯑꯗꯨꯝ ꯂꯥꯛꯑꯗꯧꯅꯤ ꯑꯗꯨꯅ ꯀꯩꯗꯧꯔꯛꯀꯅꯤ ꯁꯤꯗꯩꯁꯤꯗ ꯑꯣꯐꯤꯁ ꯂꯧꯗꯅ ꯀꯣ ꯏꯠ ꯗꯖꯟ ꯃꯦꯇꯔ ꯑꯥꯏ ꯑꯦꯁ ꯑꯦꯟ ꯑꯦꯛꯖꯥꯝꯄꯜ ꯑꯦꯁ ꯑ ꯄ꯭ꯔꯨꯐ ꯑꯩ ꯑꯣꯐꯤꯁ ꯂꯧꯕ ꯅꯠꯇꯦ ꯑꯩ ꯗꯨꯀꯥꯟ ꯂꯧꯕ ꯅꯠꯇꯦ ꯑꯩ ꯚꯔꯥ ꯀꯔꯤ ꯀꯔꯥ ꯑꯩ ꯀꯔꯤꯝ ꯂꯧꯕ ꯅꯠꯇꯦ ꯑꯩꯅ ꯇꯧꯔꯤꯁꯦ ꯑꯩ ꯏꯃꯨꯡꯒꯤ ꯐꯃꯨꯡꯒꯤ ꯃꯃꯥꯡꯗꯩꯅꯦ ꯇꯧꯔꯤꯁꯦ ꯑꯩ ꯄꯩꯁꯥ ꯇꯤꯡꯕ ꯅꯠꯇꯦ ꯁꯤꯀꯤꯝ ꯇꯤꯡꯕ ꯅꯠꯇꯦ ꯑꯩꯒꯤ ꯐꯃꯨꯡꯒꯤ ꯀꯥꯡꯊꯣꯟ ꯍꯦꯛ ꯃꯃꯥꯡꯗꯒꯤꯅꯤ ꯑꯩꯅ ꯅꯣꯏꯒ ꯑꯩꯒ ꯋꯥꯔꯤ ꯁꯥꯟꯅꯩꯁꯦ ꯑꯗꯨ ꯄꯩꯁꯥ ꯇꯤꯡꯕ꯭ꯔꯣ ꯑꯩꯅ ꯇꯝꯖꯔꯨꯕ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯀꯣ ꯅꯣꯂꯦꯖ ꯂꯧꯁꯤꯡ ꯒ꯭ꯌꯥꯟ ꯑꯗꯨ ꯈꯛꯇ ꯅꯣꯏꯗ ꯇꯥꯛꯑ ꯅꯣꯏ ꯁꯨꯝ ꯅꯨꯡꯉꯥꯏꯔ ꯁꯨꯝ ꯇꯥꯛꯑ ꯋꯥꯅꯤ ꯃꯤꯅ ꯍꯌꯦꯡꯋꯥꯏ ꯍꯥꯏꯔꯛꯀꯅꯤ ꯕꯤꯖꯤꯅꯦꯁ ꯇꯧꯕꯗ ꯅꯪ ꯄꯩꯁꯥ ꯑꯗꯨꯛ ꯌꯥꯝ ꯆꯪꯉꯤꯗꯣ ꯀꯣ ꯂꯥꯛꯑꯣ ꯑꯗꯨꯕꯨ ꯅꯪ ꯁꯤ ꯂꯩꯇꯕꯗꯤ ꯌꯥꯔꯣꯏ ꯀꯣ ꯁ꯭ꯀꯤꯜꯁ ꯄ꯭ꯂꯁ ꯅꯣꯂꯦꯖ ꯁꯔꯚꯤꯁꯇ ꯆꯪꯉꯛꯀꯦ ꯍꯥꯏ ꯇꯥꯔꯒꯗꯤ ꯑꯍꯥꯟꯕꯗ ꯐꯖꯅ ꯃꯦꯟꯇꯣꯔ ꯑꯃꯒꯤ ꯃꯈꯥꯗ ꯇ꯭ꯔꯦꯅꯤꯡ ꯇꯧ ꯀꯣ ꯑꯩꯅ ꯇ꯭ꯔꯦꯅꯤꯡ ꯇꯧꯔꯛꯄ ꯃꯇꯝꯗ ꯑꯩ 8 years ꯑꯩ ꯁꯨꯃꯥꯏꯅ ꯍꯧꯖꯤꯛꯄꯨ ꯀꯣ ꯑꯩꯒꯤ ꯀꯔꯦꯟ ꯑꯩ ꯍꯧꯖꯤꯛꯄꯨ ꯁ꯭ꯇꯤꯜ ꯑꯩꯁꯨ ꯇꯝꯃꯤ ꯑꯩ ꯒꯨꯔꯨꯗꯒꯤ ꯑꯗꯣ ꯁꯤꯒꯤ ꯅꯣꯂꯦꯖ ꯂꯩꯇ꯭ꯔꯕ ꯁ꯭ꯀꯤꯜꯁ ꯂꯩꯇ꯭ꯔꯕ ꯑꯗꯨꯒꯨꯝꯕ ꯈꯤꯇꯪ ꯋꯥꯔꯛꯀꯅꯤ ꯀꯩꯅꯣꯗ ꯍꯌꯦꯡꯋꯥꯏ ꯁꯤꯒꯤ ꯁꯔꯚꯤꯁ ꯇꯧꯔꯛꯄ ꯃꯇꯝꯗ ꯄ꯭ꯂꯁ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁ ꯍꯥꯏꯕ ꯑꯃꯁꯨ ꯗꯔꯀꯥꯔ ꯇꯥꯏꯀꯣ ꯍꯧꯔꯛꯄ ꯃꯇꯝꯗꯗꯤ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁ ꯌꯥꯝ ꯂꯩꯔꯣꯏ ꯕꯠ ꯑꯗꯨꯕꯨ ꯄ꯭ꯔꯤꯟꯁꯤꯄꯜ ꯈꯪꯉꯨ ꯐꯣꯔꯃꯨꯂꯥꯁ ꯈꯪꯉꯨ ꯁ꯭ꯇꯦꯞꯁ ꯈꯪꯉꯨ ꯑꯩꯒꯤ ꯄꯨꯟꯁꯤꯗ ꯀꯔꯤ ꯀꯔꯤ ꯁ꯭ꯀꯤꯜꯁ ꯗꯔꯀꯥꯔ ꯇꯥꯏ ꯏꯟ ꯑꯣꯔꯗꯔ ꯇꯨ ꯗꯨ ꯗꯤꯁ ꯅꯠꯇ꯭ꯔꯒꯗꯤ ꯅꯪ ꯀꯃꯥꯏꯅ ꯇꯧꯗꯣꯔꯤ ꯁꯤꯒꯤꯁꯦ ꯋꯤꯗꯥꯎꯠ ꯗꯤꯁ ꯌꯨ ꯀꯥꯟ ꯔꯟ ꯗ ꯕꯤꯖꯤꯅꯦꯁ ꯌꯨ ꯀꯥꯟꯠ ꯁꯔꯚꯤꯁ ꯇꯧꯒꯦ ꯍꯥꯏ ꯇꯥꯔꯒꯗꯤ ꯁ꯭ꯀꯤꯜꯁ ꯅꯣꯂꯦꯖ ꯌꯥꯝ ꯂꯩꯕ ꯑꯃ ꯗꯔꯀꯥꯔ ꯑꯣꯏ ꯑꯗꯨꯒ ꯏꯁꯇ꯭ꯔꯦꯇꯖꯤ ꯌꯥꯝ ꯈꯪꯕ ꯑꯃ ꯑꯗꯨꯗꯤ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁ ꯂꯩꯔꯀꯥꯟꯗ ꯏꯁꯇ꯭ꯔꯦꯇꯖꯤ ꯈꯪꯒꯅꯤ ꯏꯁꯇ꯭ꯔꯦꯇꯖꯤ ꯀꯔꯝꯀꯥꯟꯗ ꯈꯪꯒꯅꯤ ꯕꯤꯒꯤꯅꯔꯁꯅ ꯏꯁꯇ꯭ꯔꯦꯇꯖꯤ ꯊꯥꯗꯕ ꯁꯨꯡꯉꯝ ꯉꯝꯈꯤꯔꯣꯏ ꯆꯍꯤ 2-3 ꯆꯪꯈꯤꯅꯤ ꯇꯝꯕꯗ ꯀꯣ ꯃꯤꯒꯤ ꯊꯕꯛ ꯄꯥꯏꯔꯀꯥꯟꯗ ꯅꯪ ꯒ꯭ꯌꯥꯟ ꯇꯥꯔꯛꯀꯅꯦꯕ ꯃꯤꯒꯤ ꯊꯕꯛꯄꯨ ꯍꯦꯛ ꯍꯩꯈ꯭ꯔꯕ ꯅꯁꯥꯏ ꯀꯣꯄꯤ ꯇꯛ ꯂꯥꯎ ꯇꯧ ꯑꯩꯅ ꯌꯨ ꯑꯦꯁꯇ ꯀꯣ ꯑꯥꯏ ꯁ꯭ꯄꯦꯟ 4.5 years ꯁꯤꯗ ꯑꯩ ꯋꯥꯔꯜ ꯋꯥꯏꯗꯀꯤ ꯊꯕꯛ ꯑꯌꯥꯝꯕ ꯂꯣꯏ ꯇꯧꯃꯤꯟꯅꯔꯛꯏ ꯀꯦꯅꯦꯗꯥ ꯇꯧꯃꯤꯟꯅꯔꯛꯏ ꯐꯤꯂꯤꯄꯤꯟꯁ ꯇꯧꯃꯤꯟꯅꯔꯛꯏ ꯑꯗꯒꯤ ꯄꯥꯀꯤꯁꯇꯥꯟ ꯇꯧꯃꯤꯟꯅꯔꯛꯏ ꯕꯪꯒ꯭ꯂꯥꯗꯦꯁ ꯇꯧꯔꯛꯏ ꯀꯣ ꯑꯗꯒꯤ ꯀꯟꯇ꯭ꯔꯤꯁꯨ ꯑꯗꯨꯝ 9-8 ꯁꯨꯏ ꯅꯥꯏꯖꯔꯤꯌꯥ ꯅꯦꯒ꯭ꯔꯣꯒ ꯗꯃꯥꯝ ꯇꯧꯃꯤꯟꯅꯔꯛꯆꯥꯅꯤ ꯑꯗꯣ ꯁꯤꯗꯒꯤ ꯑꯩꯁꯨ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁꯁꯨ ꯈꯤꯇꯪ ꯂꯥꯛꯈꯤꯕ ꯂꯥꯛꯑꯕꯅꯤꯅ ꯑꯩꯅ ꯃꯅꯤꯄꯨꯔꯗ ꯊꯣꯛꯂꯛꯄ ꯃꯇꯝꯗ ꯀꯣ ꯑꯩ ꯀꯔꯤꯝ ꯇꯤꯡꯕ ꯅꯠꯇꯦ ꯌꯨꯇ꯭ꯌꯨꯕꯀꯤ ꯆꯦꯅꯦꯜ ꯑꯃ ꯇꯛ ꯂꯥꯎꯅ ꯍꯥꯡꯗꯣꯛꯑꯦ ꯁꯤꯗꯒꯤ ꯑꯗꯨꯝ ꯑꯩ ꯍꯧꯈ꯭ꯔꯦ ꯊꯥ ꯑꯃ ꯐꯥꯗꯦ ꯃꯌꯥꯝ ꯑꯗꯒꯤ ꯇꯝ ꯁꯣꯁꯦꯜ ꯃꯦꯗꯤꯌꯥ ꯂꯣꯏ ꯁꯤꯖꯤꯟꯅꯔꯛꯑꯦ ꯑꯗꯨ ꯀꯥꯏꯗꯩꯅꯣ ꯑꯩ ꯁ꯭ꯀꯤꯜꯁ ꯅꯣꯂꯦꯖ ꯁꯤꯖꯤꯟꯅꯔꯛꯄꯅꯤ ꯏꯝꯄ꯭ꯂꯣꯏ ꯍꯥꯏꯔꯦ ꯑꯩꯈꯣꯏꯗꯤ ꯌꯨꯝꯗꯩ ꯉꯥꯛꯇꯅꯤ ꯑꯌꯥꯝꯕ ꯍꯧꯖꯤꯛꯄꯨꯗꯤ ꯑꯩꯅ ꯇ꯭ꯔꯦꯟ ꯇꯧꯔꯤ ꯀꯣ ꯑꯩ ꯅꯥꯛꯇ ꯂꯥꯛꯄ ꯌꯥꯎꯏ ꯑꯩ ꯌꯨꯝꯗꯒꯤ ꯑꯩ ꯑꯗꯨꯝ ꯍꯧꯗꯣꯛꯈ꯭ꯔꯦ ꯁꯤ ꯕꯤꯖꯤꯅꯦꯁꯁꯤꯗꯤ ꯑꯗꯨꯅ ꯁꯔꯚꯤꯁꯀꯤ ꯕꯤꯖꯤꯅꯦꯁꯇ ꯆꯪꯉꯛꯄ ꯃꯇꯝꯗ ꯃꯌꯥꯝ ꯄꯩꯁꯥ ꯊꯥꯗꯔꯛꯀꯅꯨ ꯍꯥꯟꯅ ꯇꯝꯃꯨ ꯑꯣꯀꯦ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯅꯪꯁꯨ ꯁꯔꯚꯤꯁꯇ ꯆꯪꯉꯛ ꯇꯥꯔꯒ ꯑꯩꯅ ꯍꯧꯈꯤꯕ ꯕꯤꯖꯤꯅꯦꯁ ꯍꯥꯏꯗꯤ ꯑꯩ ꯁꯤꯗꯩ ꯍꯧꯈꯤꯕ ꯑꯩ ꯂꯨꯄꯥ ꯑꯃ ꯇꯤꯡꯗꯦ ꯑꯗ ꯑꯩꯅ ꯄꯩꯁꯥ ꯇꯤꯡꯈꯤꯕꯕꯨ ꯑꯩꯒꯤ ꯃꯦꯟꯇꯣꯔꯗ ꯄꯩꯁꯥ ꯊꯤ ꯀꯣ ꯁꯤꯃꯗꯤ ꯑꯩ ꯊꯤ ꯁꯦꯡꯅ ꯑꯗꯨꯝ ꯍꯥꯏꯒꯦ ꯄꯩꯁꯥꯁꯨ ꯂꯩꯇꯦ ꯑꯩꯒꯤ ꯅꯨꯄꯤꯒꯤ ꯀ꯭ꯔꯦꯗꯤꯠ ꯀꯥꯔꯠꯇꯒꯤ ꯑꯩ ꯄꯩꯁꯥ ꯊꯤꯔ ꯇꯝꯃꯛꯄ ꯃꯤꯅꯤ ꯄꯥꯈꯪ ꯑꯣꯏꯔꯤꯀꯥꯟꯗꯗꯤ ꯕ꯭ꯔꯣꯛ ꯆꯠꯂꯦ ꯁꯤꯀꯤ ꯑꯃ ꯄꯥꯏꯗꯦ ꯇꯨꯟꯅ ꯁꯤꯀꯤ ꯑꯃ ꯅꯞꯇꯦ ꯑꯩ ꯅꯨꯄꯤꯒꯤ ꯁ꯭ꯀꯣꯂꯔꯁꯤꯞꯇꯒꯤ ꯇꯝꯃꯛꯑꯦ ꯁꯤꯗꯩꯁꯤꯗ ꯀꯣ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯅꯣꯏ ꯍꯧꯖꯤꯛ ꯎꯔꯤꯁꯤꯅꯤ ꯍꯧꯖꯤꯛꯄꯨꯗꯤ ꯑꯩꯒꯤ ꯄꯩꯁꯥ ꯑꯣꯏꯔꯦ ꯍꯥꯟꯅꯗꯤ ꯑꯣꯏꯗꯦ ꯑꯣꯀꯦ ꯑꯗꯨꯅ ꯁꯔꯚꯤꯁ ꯇꯧꯔꯛꯄ ꯃꯇꯝꯗꯗꯤ ꯐꯖꯅ ꯇꯝꯃꯣ ꯁꯤꯗ ꯄꯩꯁꯥ ꯑꯝꯇ ꯇꯤꯡꯅꯤꯡꯉꯥꯏ ꯂꯩꯇꯦ ꯍꯧꯖꯤꯛ ꯅꯪ ꯈꯪꯉꯦ ꯀꯣ ꯐꯤꯖꯤꯀꯦꯜ ꯄ꯭ꯔꯗꯛꯇ ꯅꯪ ꯀꯃꯥꯏꯅ ꯌꯣꯜꯂꯛꯀꯅꯤ ꯑꯗꯒꯤ ꯁꯔꯚꯤꯁꯇ ꯄꯩꯁꯥ ꯑꯃ ꯇꯤꯡꯗꯦ ꯅꯥꯎ ꯅꯝꯕꯔ 8ꯇ ꯑꯃꯨꯛ ꯌꯦꯡꯉꯣ
ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯑꯩꯒꯤ ꯄ꯭ꯔꯗꯛ ꯑꯃ ꯌꯣꯜꯂꯛꯄ ꯃꯇꯝꯗ ꯅꯝꯕꯔ ꯑꯣꯐ ꯀꯁꯇꯃꯔꯁꯦ ꯑꯩ ꯀꯌꯥ ꯆꯪꯅꯤ ꯀꯣ ꯑꯦꯀꯣꯔꯗꯤꯡ ꯇꯨ ꯌꯣꯔ ꯇꯥꯔꯒꯦꯠ ꯊꯥ ꯑꯝꯗ ꯅꯪ ꯉꯁꯥꯏ ꯇꯥꯔꯒꯦꯠ ꯇꯧꯈꯤꯕꯗꯣ ꯑꯩꯒꯤ ꯇꯥꯔꯒꯦꯠꯇꯤ ꯀꯌꯥꯅꯣ ꯀꯣ ꯑꯩ ꯇꯥꯔꯒꯦꯠꯇꯤ 1 lakh per monthꯅꯦꯕ ꯅꯠꯇ꯭ꯔꯥ ꯁꯤꯅꯦꯕ ꯑꯩꯅ ꯄꯥꯝꯃꯤ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯑꯩ ꯅꯝꯕꯔ ꯑꯣꯐ ꯀꯁꯇꯃꯔꯁꯦ ꯑꯩ ꯀꯌꯥ ꯗꯔꯀꯥꯔ ꯇꯥꯏ ꯁꯤ ꯀꯃꯥꯏꯅ ꯍꯣꯠꯀꯅꯤ ꯅꯝꯕꯔ ꯑꯣꯐ ꯀꯁꯇꯃꯔꯁꯦ ꯑꯩꯅ 1 lakh per month ꯇꯥꯟꯒꯦꯗ ꯑꯩꯒꯤ ꯄ꯭ꯔꯗꯛꯁꯦ ꯂꯨꯄꯥ ꯀꯌꯥ ꯄꯤꯒꯦ ꯍꯥꯏꯕ ꯀꯣꯏꯁꯟ ꯑꯃ ꯂꯥꯛꯇ꯭ꯔꯣ ꯄ꯭ꯔꯗꯛꯀꯤ ꯄ꯭ꯔꯥꯏꯁꯁꯦ ꯁꯤ ꯂꯨꯄꯥ ꯀꯌꯥ ꯄꯤ ꯁꯤꯃ ꯁꯥꯒꯠꯂꯣ ꯅꯪꯅ ꯍꯧꯖꯤꯛ ꯊꯥ ꯑꯝꯗ ꯂꯨꯄꯥ ꯂꯥꯈ ꯑꯃ ꯁꯤꯁꯦ ꯐꯤꯖꯤꯀꯦꯜ ꯄ꯭ꯔꯗꯛ ꯑꯣꯏꯕ ꯌꯥꯏ ꯅꯠꯇ꯭ꯔꯒ ꯅꯪ ꯁꯔꯚꯤꯁ ꯑꯣꯏꯅ ꯄꯤꯕ ꯌꯥꯏꯑꯕꯀꯣ ꯑꯗꯣ ꯅꯪꯒꯤ ꯄ꯭ꯔꯗꯛꯁꯦ ꯂꯨꯄꯥ ꯀꯌꯥ ꯄꯤꯕꯅꯣꯕ ꯐꯤꯖꯤꯀꯦꯜ ꯑꯣꯏꯕ ꯌꯥꯏ ꯁꯔꯚꯤꯁ ꯑꯣꯏꯕ ꯌꯥꯏ ꯏꯠꯁ ꯑꯞ ꯇꯨ ꯌꯨ ꯀꯣꯃꯦꯟꯇ ꯏꯔꯣ ꯅꯪꯒꯤ ꯁꯤꯒꯤ ꯄ꯭ꯔꯗꯛꯀꯤ ꯄ꯭ꯔꯥꯏꯁꯁꯦ ꯂꯨꯄꯥ ꯀꯌꯥ ꯄꯤꯒꯦꯅ ꯀꯣꯃꯦꯟꯇ ꯑꯗꯨꯒ ꯄ꯭ꯔꯗꯛꯇꯨꯒꯤ ꯃꯃꯤꯡꯗꯨꯒ ꯍꯥꯏꯔꯝꯃꯣ ꯁꯔꯚꯤꯁꯇꯨꯁꯨ ꯅꯪꯒꯤ ꯄ꯭ꯔꯗꯛꯁꯦ ꯍꯧꯖꯤꯛ ꯂꯨꯄꯥ 15,000 ꯄꯤꯔꯦꯕ ꯑꯗꯨꯅ ꯂꯥꯈ ꯑꯃꯗ ꯀꯩꯅꯣꯅ ꯗꯤꯚꯥꯏꯠ ꯇꯧꯔꯣ 25,000ꯅ ꯗꯤꯚꯥꯏꯠ ꯇꯧꯔꯣ ꯂꯨꯄꯥ ꯀꯌꯥ ꯇꯥꯔꯦ 4 ꯀꯁꯇꯃꯔ ꯅꯠꯇ꯭ꯔꯥ 4 ꯀꯁꯇꯃꯔ ꯅꯪꯅ ꯊꯕꯛ ꯇꯧꯗꯣꯏꯁꯦ ꯅꯨꯃꯤꯠ ꯀꯌꯥꯅꯤꯅꯣ ꯊꯥ ꯑꯝꯗ ꯅꯨꯃꯤꯠ ꯀꯌꯥꯅꯤ ꯂꯩ 30 ꯅꯨꯃꯤꯠ 30ꯁꯤꯗ ꯍꯞꯇꯥ ꯀꯌꯥ ꯂꯩ how many weeks 4 weeks ꯁꯟꯗꯦ ꯀꯌꯥ ꯂꯩ 4 ꯁꯟꯗꯦ ꯁꯤꯃꯗꯤ ꯃꯤꯑꯣꯏꯕ ꯀꯧꯕꯅꯤꯅ ꯔꯦꯁ ꯇꯧꯔꯣ ꯌꯥꯔꯕ ꯑꯗꯨꯗꯤ ꯅꯨꯃꯤꯠ 30ꯅꯤꯁꯤꯗ ꯅꯨꯃꯤꯠ 4ꯅꯤ ꯂꯧꯊꯣꯛ ꯅꯨꯃꯤꯠ 16ꯅꯤ ꯈꯛ ꯂꯩꯍꯧꯕ꯭ꯔꯥ ꯂꯩꯅꯤ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯄꯨꯡ 14ꯁꯤꯗ ꯅꯪ ꯅꯣꯡꯃꯗ ꯃꯇꯝ ꯀꯌꯥ ꯊꯥꯗ ꯉꯝꯅꯤ ꯁꯤ ꯈꯜꯂꯣ ꯇꯨꯝꯕꯒꯤ ꯄꯨꯡ 9 ꯌꯥꯍꯧ ꯊꯦꯡꯉꯒꯗꯤ ꯎꯄꯥꯏ ꯂꯩꯇ꯭ꯔꯦ ꯌꯥꯍꯧ ꯊꯦꯡꯕ ꯃꯤꯒꯤꯗꯤ ꯄꯨꯡ 10 ꯇꯨꯝꯕꯅꯤ ꯀꯣ ꯇꯨꯝꯗ꯭ꯔꯅꯦ ꯀꯣ ꯑꯗꯨꯅ ꯃꯤꯑꯣꯏꯕ ꯑꯃꯅ ꯇꯨꯝꯅꯩꯁꯦ ꯑꯗꯨꯝ ꯁꯦꯡꯅ ꯍꯥꯏꯔꯒꯦ ꯄꯨꯡ 9ꯗꯤ ꯇꯨꯝꯃꯝꯃꯅꯤꯕ ꯁ꯭ꯂꯤꯞꯄꯤꯡ ꯇꯥꯏꯝꯁ ꯍꯥꯏꯇꯥꯔꯦ ꯍꯣꯏ ꯅꯣꯏ ꯅꯨꯄꯤꯒ ꯃꯦꯁꯦꯁꯀ ꯊꯥꯅꯗꯅ ꯑꯍꯤꯡ ꯑꯃ ꯀꯣ ꯅꯣꯡ ꯐꯥꯗꯣꯛꯀꯤ ꯋꯥꯅꯤꯗꯅ ꯇꯧꯔꯣꯅꯨ ꯅꯨꯃꯤꯠ 30ꯅꯤ ꯑꯃꯗꯤ ꯈꯔ ꯈꯥꯡꯉꯣ ꯇꯨꯝꯕ ꯄꯨꯡ 9 ꯑꯃ ꯇꯨꯝꯃꯣ ꯊꯤꯕꯣꯡꯁꯨ ꯈꯔ ꯂꯥꯎꯕꯅꯤꯅ ꯆꯥꯛ ꯆꯥꯕ ꯀꯣ ꯑꯅꯤꯃꯛꯀꯤ ꯄꯨꯡ 2-3 ꯈꯥꯏꯗꯣꯛꯈ꯭ꯔꯣ ꯌꯥꯎꯔꯕꯅꯤꯗ ꯅꯨꯄꯤ ꯑꯣꯏꯔꯒꯗꯤ ꯎꯄꯥꯏ ꯁꯣꯏꯅ ꯂꯩꯇ꯭ꯔꯦ ꯀꯣꯜ ꯂꯤꯛ ꯐꯦꯡꯕ ꯑꯃ ꯀꯣ ꯋꯥꯏꯔꯝ ꯁꯦꯡꯕ ꯑꯃ ꯁꯤ ꯑꯗꯨꯝ ꯌꯥꯎꯔꯕꯅꯤ ꯁꯤꯗ ꯑꯗꯒꯤ ꯑꯃꯅ ꯅꯣꯡ ꯐꯥꯗꯣꯛ ꯏꯃꯥꯟꯅꯕꯁꯨ ꯑꯗꯨꯝ ꯂꯥꯛꯏꯗꯅ ꯂꯩꯀꯥꯏꯒꯤ ꯂꯥꯛꯎ ꯀꯩꯗꯧꯔꯒꯦ ꯉꯁꯤꯗꯤ ꯈꯔ ꯀꯣꯏꯊꯣꯛꯎꯁꯤ ꯈꯣꯠꯇꯣꯛꯎꯁꯤ ꯅꯪ ꯀꯩ ꯍꯥꯏꯅꯤꯡꯕ꯭ꯔꯥ ꯚꯥꯏ ꯑꯩꯗꯤ ꯒꯣꯜ ꯂꯩꯕ ꯅꯨꯄꯥꯅꯤ ꯅꯪꯒ ꯄꯨꯟꯕ ꯌꯥꯗ꯭ꯔꯦꯅ ꯍꯦꯛꯇ ꯍꯥꯏꯗꯣꯛꯎ ꯅꯠꯇ꯭ꯔꯒꯗꯤ ꯑꯩ ꯐꯔꯛ ꯑꯃ ꯇꯥꯗꯣꯔꯦ ꯍꯟꯗꯛ ꯊꯥꯁꯦꯅ ꯀꯣ ꯑꯗꯒꯤ ꯑꯃꯅ ꯏꯔꯨꯖ ꯃꯥꯏꯊꯕ ꯍꯥꯏꯕ ꯑꯃꯁꯨ ꯂꯩꯗꯅ ꯕ꯭ꯔꯁ ꯁꯦꯡꯕ ꯏꯔꯨꯖ ꯃꯥꯏꯊꯕ ꯑꯗꯒꯤ ꯂꯩꯗꯅ ꯑꯗꯨꯒꯤ ꯅꯪ ꯄꯨꯡ ꯑꯃ ꯈꯥꯏꯗꯣꯛꯈ꯭ꯔꯣꯕ ꯃꯁꯥ ꯈꯔ ꯅꯥꯟꯕꯅꯤꯅ ꯀꯣ ꯅꯨꯄꯤꯒꯤ ꯑꯣꯏꯔꯒꯗꯤ ꯉꯁꯤꯒꯤ ꯂꯣꯏꯔꯔꯣꯏ ꯀꯣ ꯇꯛꯈꯤꯗꯅ ꯑꯗꯨꯝ ꯆꯪꯗ꯭ꯔꯕꯅꯦ ꯑꯗꯒꯤ ꯑꯃꯨꯛ ꯄꯨꯡ ꯀꯌꯥ ꯆꯠꯈ꯭ꯔꯦ ꯇꯔꯥꯅꯤꯊꯣꯏ ꯑꯗꯒꯤ ꯑꯃꯨꯛ ꯁꯝꯅ ꯅꯪꯁꯦ ꯑꯣꯐꯤꯁꯇꯒ ꯊꯕꯛ ꯇꯧꯕ ꯃꯤ ꯑꯣꯏꯔꯦꯕ ꯑꯗꯨꯗꯤ ꯅꯪ ꯄꯨꯡ 9 ꯑꯃꯒ ꯑꯃꯨꯛ ꯈꯥꯏꯗꯣꯛꯈ꯭ꯔꯣꯕ 9-10 ꯑꯃ ꯂꯣꯏꯔꯦꯅꯦ ꯑꯗꯨꯗꯤ ꯄꯨꯡ 24ꯁꯦ ꯄꯨꯡ ꯂꯣꯏꯔꯦ ꯄꯨꯡ ꯀꯌꯥ ꯆꯠꯈ꯭ꯔꯦ 9, 10, 11, 12, 13, 14, 15, 16, 17, 18, 19 ꯄꯨꯡ 2 ꯈꯛ ꯉꯥꯏꯁꯜꯂꯛꯑꯦꯅꯦ ꯍꯣꯏꯅꯦ ꯄꯨꯡ 2-3 ꯍꯥꯏꯔꯅꯤ ꯑꯍꯨꯝ ꯈꯛꯇꯪ ꯉꯥꯏꯔꯦ 2-3 ꯉꯥꯏꯈꯣ ꯁꯤꯅ ꯂꯣꯏꯈꯤꯔꯣꯏ ꯁꯤꯅ ꯂꯣꯏꯈ꯭ꯔꯦ ꯃꯨꯟꯅ ꯇꯥꯎ ꯁꯤ ꯇꯥꯏꯃꯤꯡꯁꯦ ꯃꯨꯟꯅ ꯇꯥꯎ ꯀꯣ ꯄꯨꯡ 2-3 ꯈꯛꯇꯪ ꯐꯦꯁꯕꯨꯛꯁꯨ ꯑꯃꯨꯛ ꯈꯔ ꯄꯥꯏꯗ ꯌꯥꯔꯣꯏ ꯌꯥꯒꯗ꯭ꯔꯥ ꯏꯟꯁꯇꯥꯒ꯭ꯔꯥꯝꯗ ꯔꯤꯜꯁ ꯉꯥꯏꯍꯥꯛ ꯑꯩ ꯀꯣꯏꯔꯨꯗ ꯌꯥꯒꯤꯔꯣꯏ ꯌꯨꯇꯨꯕꯀꯁꯦ ꯉꯥꯏꯍꯥꯛ ꯀꯣꯏꯔꯨꯗ ꯌꯥꯔꯣꯏ ꯁꯤ ꯇꯧꯗꯕ ꯁꯨꯡꯌꯥ ꯌꯥꯔꯣꯏ ꯁꯤꯗꯩꯁꯤꯗ ꯅꯪ ꯄꯨꯡ 2 ꯑꯃꯗꯤ ꯌꯥꯝ ꯂꯥꯏ ꯃꯥꯡꯈ꯭ꯔꯕꯅꯦ ꯊꯥꯖꯗꯕ꯭ꯔꯥ ꯔꯤꯜꯁ ꯑꯝꯇꯪ ꯌꯦꯡꯕ ꯍꯧꯈꯣ ꯃꯊꯪ ꯁꯤꯗꯩ ꯅꯪ ꯄꯨꯡ 2 ꯅꯪ ꯂꯩꯍꯧꯔꯤꯁꯦ ꯚꯥꯏ ꯄꯨꯡ 1 ꯈꯛꯇꯅꯤ ꯁꯤꯗꯩꯁꯤꯗ ꯑꯃꯨꯛ ꯀꯣ ꯑꯉꯥꯡ ꯂꯩꯁꯜꯂꯛꯑꯒꯗꯤ ꯑꯉꯥꯡꯒꯤ ꯑꯃꯨꯛ ꯈꯥꯏꯗꯣꯛꯇ ꯌꯥꯔꯣꯏꯕ ꯂꯞ ꯇꯧꯕ ꯀꯥꯡꯕꯨꯒꯤꯁꯨ ꯂꯞꯇ ꯑꯃꯨꯛ ꯈꯔ ꯈꯥꯏꯗꯣꯛꯇ ꯌꯥꯔꯣꯏ ꯅꯠꯇ꯭ꯔ ꯍꯦꯛꯇ ꯈꯠꯅꯗꯣꯏꯅꯤ ꯀꯣ ꯈꯜꯂꯣ ꯚꯥꯏ ꯃꯤꯑꯣꯏꯕꯒꯤ ꯄꯨꯟꯁꯤꯁꯦ ꯁꯤꯅꯤ ꯀꯣ ꯎꯔꯕ ꯑꯗꯒꯤ ꯑꯃꯨꯛ ꯃꯧꯒ ꯑꯣꯏꯁꯜꯂꯛꯑꯒꯗꯤ ꯑꯃꯨꯛ ꯑꯍꯜ ꯂꯃꯟꯒꯤ ꯆꯥꯛ ꯏꯟꯁꯥꯡ ꯍꯥꯏꯕ ꯑꯃꯁꯨ ꯑꯃꯨꯛ ꯂꯩꯔꯛꯀꯅꯤꯀꯣ ꯁꯦꯟꯅꯗꯅ ꯈꯣꯠꯇꯅ ꯕꯕꯥ ꯑꯗꯨ ꯑꯗꯥꯅ ꯀꯗꯥꯏꯗꯅꯣ ꯅꯪ ꯊꯕꯛ ꯇꯧꯗꯣꯏꯁꯦ ꯈꯜꯂꯣ ꯁꯤꯗ ꯃꯌꯥꯝ ꯁꯤ ꯌꯦꯡꯉꯣ ꯁꯤ ꯅꯪꯒꯤ ꯗꯦ ꯇꯨ ꯗꯦ ꯂꯥꯏꯐꯇ ꯅꯪꯒꯤ
ꯃꯌꯥꯝꯅꯗꯤ ꯑꯁ ꯗꯤꯁꯤꯄ꯭ꯂꯤꯟ ꯅꯥꯏꯌꯨ ꯗꯤꯁꯤꯄ꯭ꯂꯤꯟ ꯅꯥꯏꯕꯅ ꯂꯣꯏꯔꯅꯤ ꯁꯤ ꯄꯨꯡꯁꯤꯗ ꯀꯗꯥꯏꯗꯒꯤ ꯗꯤꯁꯤꯄ꯭ꯂꯤꯟꯅꯣ ꯅꯣꯡꯃ ꯑꯃ ꯏꯁꯜ ꯑꯃ ꯐꯂꯥꯡꯗ ꯊꯦꯠꯆꯜꯂꯝꯃꯅꯤ ꯑꯅꯤꯔꯛ ꯁꯨꯕꯗꯩ ꯑꯗꯨꯝ ꯇꯣꯛꯑꯕꯅꯤ ꯗꯤꯁꯤꯄ꯭ꯂꯤꯟ ꯁꯤ ꯉꯝꯒꯦ ꯍꯥꯏꯇꯥꯔꯒꯗꯤꯅꯦ ꯁꯤ ꯐꯣꯟꯁꯦ ꯑꯝꯇ ꯃꯨꯠꯊꯠꯂꯣ ꯁ꯭ꯋꯤꯆ ꯑꯣꯐꯇ ꯊꯥ ꯑꯃꯈꯛ ꯃꯨꯠꯊꯠꯂꯣ ꯅꯪ ꯀꯃꯥꯏꯅ ꯇꯧꯒꯦ ꯀꯅꯥꯝ ꯄꯥꯎ ꯐꯥꯎꯅꯧꯅꯣ ꯐꯦꯁꯕꯨꯛꯇꯣ ꯃꯤꯅꯗꯤ ꯌꯥꯝ ꯍꯥꯏꯗ꯭ꯔꯥ ꯑꯩꯒꯤ ꯑꯣꯏꯅꯗꯤ ꯐꯖꯅ ꯀꯣ ꯑꯩ ꯄ꯭ꯔꯥꯛꯇꯤꯀꯦꯜ ꯇꯧꯈꯠꯂꯛꯀꯦ ꯍꯥꯏ ꯇꯥꯔꯒꯗꯤ ꯑꯩ ꯃꯤꯒ ꯄꯥꯎ ꯐꯥꯎꯅꯅꯤꯡꯗꯦ ꯊꯥ ꯑꯝꯗꯤ ꯁꯥꯟꯇꯤ ꯃꯐꯝ ꯑꯃꯗꯀꯣ ꯀꯥ ꯃꯆꯥ ꯑꯃꯗ ꯐꯖꯅ ꯂꯨꯞꯊꯔꯦꯗꯅ ꯑꯗꯨꯒ ꯐꯖꯅ ꯍꯣꯠꯅꯔꯛꯀꯅꯤ ꯑꯩꯅ ꯍꯧꯖꯤꯛ ꯅꯣꯏꯒꯤ ꯁ꯭ꯇꯦꯖꯁꯤꯗ ꯂꯩ ꯇꯥꯔꯒꯗꯤ ꯒ꯭ꯌꯥꯟ ꯇꯥꯔꯕ ꯑꯣꯐꯤꯁ ꯆꯠꯄ ꯁ꯭ꯀꯨꯜ ꯀꯥꯕ ꯀꯣꯂꯦꯖ ꯆꯠꯄ ꯑꯗꯨ ꯇꯧꯕ ꯑꯗꯥ ꯇꯧꯕ ꯁꯤꯒꯤ ꯄꯨꯡꯁꯤꯗ ꯅꯣꯡꯃꯗ ꯅꯪꯅ ꯄꯥꯝꯖꯔꯤꯕ ꯉꯁꯥꯏꯒꯤ ꯅꯪꯒꯤ ꯒꯣꯜꯗꯣ ꯁꯤꯗꯩꯁꯤꯗ ꯅꯪ ꯍꯥꯎ ꯃꯦꯅꯤ ꯑꯋꯔꯁ ꯁꯤ ꯈꯟꯕꯤꯔꯣ ꯁꯤ ꯀꯌꯥꯝ ꯊꯥꯗꯒꯦ ꯀꯣꯃꯦꯟꯇ ꯑꯝꯇ ꯏꯕꯤꯔꯣ ꯈꯗꯛ ꯃꯗꯛ ꯇꯧꯅꯗꯕꯤ ꯑꯝꯇ ꯏꯔꯣꯅꯦ ꯅꯣꯡꯃꯗ ꯄꯨꯡ ꯀꯌꯥ ꯊꯥꯗꯕ ꯉꯝꯅꯤ ꯁꯤ ꯀꯥꯜꯀꯨꯂꯦꯁꯟ ꯂꯣꯏ ꯄꯤꯔꯛꯀꯗꯕ ꯑꯩ ꯅꯣꯡꯃꯗ ꯄꯨꯡ ꯀꯌꯥ ꯇꯨꯝꯃꯤ ꯆꯥꯕ ꯊꯛꯄ ꯀꯣ ꯕ꯭ꯔꯦꯛꯐꯥꯁꯀꯤ ꯀꯔꯥꯒꯤ ꯄꯨꯡ ꯑꯅꯤ ꯑꯍꯨꯝ ꯑꯗꯨꯝ ꯆꯠꯇꯧꯔꯕꯅꯦ ꯑꯗꯒꯤ ꯅꯨꯄꯤꯒꯤ ꯑꯣꯏꯔꯒꯗꯤ ꯎꯄꯥꯏ ꯁꯨꯡꯂꯩ ꯂꯩꯇ꯭ꯔꯦ ꯁꯤꯗ ꯅꯨꯄꯤꯒꯤꯗꯤ ꯃꯧ ꯑꯣꯏꯔꯕ ꯄꯨꯡ 12 ꯐꯥꯎꯗꯤ ꯑꯗꯨꯝ ꯕꯤꯖꯤꯅꯤ ꯆꯥꯛꯈꯨꯝꯗ ꯃꯌꯥꯝ ꯁꯤꯒꯤ ꯀꯥꯜꯀꯨꯂꯦꯁꯟꯁꯦ ꯑꯝꯇꯪ ꯍꯣꯠꯂꯣ ꯀꯣ ꯑꯩꯅ ꯁꯨꯝ ꯐꯥꯒꯤ ꯁꯨꯝ ꯍꯥꯏꯕ ꯋꯥꯅꯤ ꯁꯤ ꯃꯤꯑꯣꯏꯕ ꯑꯃꯅ ꯇꯧꯕꯅꯦ ꯍꯧꯖꯤꯛ ꯇꯧꯕ꯭ꯔꯥ ꯇꯧꯗꯕ꯭ꯔꯥ ꯏꯁꯥꯗ ꯑꯗꯨꯝ ꯍꯪꯖꯔꯣ ꯁꯤꯒꯤ ꯒꯣꯜꯁꯤꯗ ꯄꯨꯡ ꯀꯌꯥ ꯊꯥꯗꯒꯦꯁꯦ ꯏꯁꯥꯅ ꯑꯗꯨꯝ ꯌꯦꯡꯕꯤꯔꯣ ꯅꯪ ꯍꯧꯖꯤꯛ ꯊꯥ ꯑꯝꯗ ꯂꯨꯄꯥ 1,00,000 ꯇꯥꯅꯤꯡꯉꯤꯗꯣ ꯄꯨꯡ ꯑꯅꯤꯈꯛ ꯊꯥꯗꯔ ꯀꯥꯏ ꯌꯥꯗꯣꯏꯅꯣ ꯁꯣꯝ ꯅꯥꯀꯟꯗ ꯑꯩꯅ ꯄꯨꯡ 23 23 ꯊꯕꯛ ꯇꯧꯔꯦ ꯅꯣꯡꯃꯗ ꯅꯪꯅ ꯄꯨꯡ 2 ꯀꯃꯥꯏꯅ ꯄꯥꯟꯅꯗꯣꯏꯅꯣ ꯌꯥꯒꯗ꯭ꯔꯣ